hꯌꯦꯡꯅ ꯑꯃꯨꯛ ꯆꯠꯅꯕ ꯍꯪꯆꯤꯠꯁꯤꯅ ꯑꯃꯨꯛ ꯁꯒꯣꯜꯁꯦ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯠꯇꯕꯨ ꯌꯥꯎꯗꯦꯅꯦ ꯂꯥꯏꯔꯤꯛ ꯄꯥꯒꯦ ꯄꯨꯡ 5ꯗ ꯍꯧꯒꯠꯂꯨꯕꯅꯤ ꯀꯥꯏꯗꯩ ꯁꯤ ꯐꯤꯕꯝꯁꯤꯗꯤ ꯌꯥꯔꯣꯏ ꯍꯌꯦꯡ ꯑꯃꯨꯛ ꯈꯟꯅꯔꯁꯤ ꯉꯁꯤꯗꯤ ꯇꯨꯝꯃꯨꯒꯤ The next day. ꯄꯨꯡ 6ꯗ ꯑꯣꯏꯅ ꯍꯧꯒꯠꯂꯦ ꯉꯁꯤꯗꯤ ꯌꯥꯕꯨ ꯌꯥꯗꯣꯏꯔꯥ ꯈꯪꯗꯦꯅꯦ ꯉꯍꯥꯟꯉꯩꯗꯤ 8 9ꯗ ꯍꯧꯒꯠꯄꯅꯦ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯑꯁꯦꯡꯕꯩꯁꯨ ꯍꯧꯕ ꯉꯝꯗ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯅꯃꯥꯗ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯍꯧꯍꯧꯔꯒꯦ ꯁꯤꯅꯦꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯒꯤ ꯄꯥꯁꯟꯅꯔꯛꯑꯅꯤꯗꯅ ꯄꯥꯁꯟꯅꯔꯛꯄꯁꯦ ꯑꯩ ꯑꯁꯦꯡꯕꯩꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯈꯔꯗꯤ ꯄꯥꯔꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯁꯦꯃꯤ ꯔꯤꯌꯦꯜ ꯁ꯭ꯇꯗꯤ ꯕ꯭ꯂꯣꯛꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯦꯁꯟ ꯑꯃꯃꯝꯒꯤ ꯃꯤꯅꯤꯠ 50 ꯑꯗꯨꯒ 10 ꯃꯤꯅꯤꯠ ꯕ꯭ꯔꯦꯛ ꯄ꯭ꯔꯣꯃꯣꯗꯣꯔꯣ ꯃꯦꯊꯠꯇ ꯇꯧꯔꯒꯦ ꯑꯍꯥꯟꯕꯗ FMTꯒꯤꯁꯦ ꯈꯔ ꯌꯦꯡꯉꯒꯦ ꯍꯧꯗ ꯉꯥꯏꯕꯅꯤꯅ ꯁ꯭ꯇ꯭ꯔꯦꯡꯒꯨꯂꯦꯁꯟꯒ ꯍꯦꯡꯒꯤꯡꯒ ꯑꯗꯨꯒꯤ ꯄꯥꯔꯠꯇꯣ ꯈꯇꯪ ꯌꯦꯡꯉꯒꯦ ꯁ꯭ꯇꯗꯤ ꯕ꯭ꯂꯣꯛ ꯅꯝꯊꯣꯛꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯐꯣꯟꯁꯦ ꯈꯤꯜꯂ ꯊꯝꯈ꯭ꯔꯕꯅꯤꯅ distraction amdi handare pung 50 minutes yengmane do singai kayengore kaba isan bone mowong mana bana khaga di khangore en kona pabda nungairani ni sik notes ka sem tode short break macham lore youtube ong ha yenge yirumam ju futle duga session ani shu am hogzalle video namingai marakta phone switch off tasale like pawda thawai am yawre phone switch off tawa khangche third session jimdi loidre pung 10 ta dore tari ta khari wale saigi yeng je hanging ga strangulation ga kadane do swa pada dai sina ka pharena phi katang sudu urasi amani da Hore nungdil ka nungdang ali ay video namda pabang amang yeng